ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯔꯥꯙꯥꯀꯥꯟꯇꯒꯤ ꯅꯦꯅꯤ ꯀꯧꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯅ ꯊꯜꯂꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯑꯃꯁꯨꯡ ꯂꯥꯟꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯏꯕ ꯑꯩꯁ ꯔꯥꯙꯥꯀꯥꯟꯇ ꯁꯤꯡ ꯑꯃꯗꯤ ꯐꯣꯡꯕꯤꯕ ꯑꯦꯁ ꯏꯕꯦꯝꯃꯗꯦꯕꯤ ꯑꯅꯤꯃꯛꯄꯨ ꯇꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯔꯥꯙꯥꯀꯥꯟꯇꯒꯤ ꯅꯦꯅꯤ ꯑꯍꯥꯟꯕ ꯁꯔꯨꯛ꯫ ꯆꯍꯤ 60ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯕꯥꯕꯨꯄꯥꯔꯥꯁꯤ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡꯅ ꯑꯁꯪꯕ ꯁꯥꯇꯤꯟꯒꯨꯝ ꯃꯆꯤ ꯃꯆꯤꯗ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯔꯤ꯫ ꯁꯍꯔꯒꯤ ꯃꯌꯥꯏ ꯑꯣꯏꯔꯕꯁꯨ ꯅꯤꯜ ꯈꯣꯡꯕꯅ ꯆꯪꯉꯨꯕ ꯉꯝꯗꯦ꯫ ꯅꯤꯜꯂꯤꯕ ꯍꯥꯏꯕꯨ ꯍꯩꯅꯧ ꯃꯄꯥꯜꯗ ꯌꯣꯝꯂꯤꯕ ꯈꯣꯏꯁꯤꯡꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯤꯕ ꯑꯃꯁꯨꯡ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯃꯉꯥꯏꯔꯦ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯍꯅꯨ ꯍꯅꯥ ꯐꯥꯎꯕ ꯐꯅ ꯑꯊꯨꯕ ꯊꯕꯛ ꯂꯩꯔꯕꯁꯨ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯄꯟꯗꯕ ꯌꯥꯎꯗꯦ꯫ ꯅꯧꯅ ꯊꯃꯣꯏ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯂꯤꯕꯁꯤꯡꯒꯤꯗꯤ ꯎꯗꯤ ꯊꯤꯐꯝꯅꯤ꯫ ꯃꯁꯤꯅ ꯑꯐꯕꯁꯨ ꯑꯣꯏꯍꯜꯂꯤ ꯅꯠꯇ꯭ꯔꯒ ꯁꯣꯛꯄ ꯄꯟꯕꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯃꯁꯤꯗ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩ꯫ ꯀ꯭ꯔꯤꯁꯅꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯗꯤ ꯄꯨꯝꯆꯝ ꯆꯝꯃꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯔꯨꯞꯅꯤ꯫ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯍꯧꯕꯗꯒꯤ ꯍꯥꯐꯇ ꯅꯨꯡꯇꯤꯒꯤ ꯅꯤꯇꯤꯁ ꯍꯣꯏꯗ ꯏꯁꯤꯡ ꯊꯛꯄ ꯆꯠꯂꯤ꯫ ꯑꯆꯧ ꯑꯁꯥꯡ ꯕꯥꯕꯨ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯇꯣꯇꯤ ꯏꯁꯤꯡꯗꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ꯫ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ ꯃꯆꯜ ꯅꯨꯄꯤ ꯅꯦꯅꯤꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯀ꯭ꯔꯤꯁꯅꯕꯨ ꯂꯨꯅ ꯇꯧꯏ꯫ ꯂꯥꯏꯔꯕ ꯕꯦꯡꯒꯣꯂꯤ ꯏꯃꯨꯡꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯍꯥ ꯑꯣꯏꯅ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯊꯥ ꯊꯥꯒꯤ ꯐꯪꯂꯤꯕ ꯑꯄꯤꯛꯄ ꯁꯦꯜꯐꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕꯅꯤ ꯍꯥꯏꯅ ꯅꯣꯡꯃ ꯅꯤꯇꯤꯁꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯈꯤ꯫ ꯐꯔꯦ, ꯑꯃ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ꯫ ꯀ꯭ꯔꯤꯁꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕꯁꯤ ꯍꯥꯐꯇ ꯃꯈꯣꯏꯗ ꯆꯠꯂꯒ ꯄꯨꯟꯗ ꯌꯣꯛꯄ ꯑꯏꯪꯕ ꯏꯁꯤꯡ ꯑꯗꯨ ꯄꯦꯟꯅ ꯊꯛꯆꯕ ꯑꯁꯤꯅꯤ꯫ ꯅꯤꯇꯤꯁꯀꯤ ꯃꯃꯥ ꯅꯂꯤꯅꯤꯅꯁꯨ ꯀ꯭ꯔꯤꯁꯅꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯊꯛꯄꯁꯤ ꯎꯔꯒ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯀ꯭ꯔꯤꯁꯅꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯁꯛꯇꯝꯗꯣ ꯅꯣꯡꯃꯇ ꯎꯍꯧꯗ꯭ꯔꯕꯗꯤ ꯅꯂꯤꯅꯤꯒꯤ ꯊꯃꯣꯏꯁꯦ ꯅꯨꯃꯤꯠ ꯊꯣꯛꯇꯕꯒꯨꯝ ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫ ꯇꯧꯐꯝ ꯈꯪꯗꯦ꯫ ꯏꯁꯥ ꯂꯥꯏꯔꯖꯔꯕꯁꯨ ꯈꯧꯔꯥꯡꯂꯕ ꯑꯃꯒꯤ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯐꯥꯎꯕꯗꯤ ꯄꯤꯊꯛꯄ ꯉꯝꯂꯤ꯫ ꯅꯂꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯒꯤ ꯏꯁꯤꯡ ꯋꯥꯠꯇꯅ ꯊꯝꯒꯅꯤ꯫ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯂꯥꯛꯀꯦ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯅꯤꯇꯤꯁꯀ ꯃꯈꯨꯠ ꯁꯝꯅꯔꯒ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯀꯥꯂꯦꯟ ꯁꯨꯇꯤ ꯃꯅꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯇꯤꯁ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯨꯁꯤ ꯑꯁꯤ ꯂꯥꯏꯔꯕꯒꯤ ꯈꯨꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯅꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯗꯦ꯫ ꯀꯥꯂꯦꯟ ꯁꯨꯇꯤ ꯀꯥꯔꯛꯂꯒ ꯃꯌꯥꯝ ꯈꯪꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯒ ꯑꯋꯥꯕ ꯐꯣꯡꯗꯣꯛꯏ꯫ ꯃꯗꯨꯗꯇ ꯀ꯭ꯔꯤꯁꯅꯁꯨ ꯈꯪꯕꯅꯤ꯫ ꯀꯥꯂꯦꯟ ꯁꯨꯇꯤ ꯃꯅꯨꯡꯗꯗꯤ ꯀ꯭ꯔꯤꯁꯅꯁꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗ ꯀꯣꯏꯕ ꯆꯠꯂꯨꯏ꯫ ꯅꯤꯇꯤꯁ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀ꯭ꯔꯤꯁꯅꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯈꯤ꯫ ꯃꯁꯤꯃꯁꯨ ꯈꯟꯈꯤ, ꯃꯃꯥꯗꯨꯗꯤ ꯂꯥꯏꯔꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌా ꯑꯃꯁꯨ ꯄꯨꯉꯝꯅ ꯄꯨꯔꯝꯂꯒꯅꯤ꯫ ꯃꯁꯤꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯄꯜꯂꯦꯞꯐꯝ ꯈꯪꯗꯕ ꯂꯤꯂꯥ ꯍꯥꯏꯕꯗꯨ꯫ ꯍꯧꯖꯤꯛ ꯀ꯭ꯔꯤꯁꯅꯁꯨ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ꯫ ꯆꯍꯤ 15ꯒꯤ ꯃꯄꯨꯡ ꯐꯥꯒꯠꯂꯛꯂꯤꯕ ꯄꯥꯈꯪ ꯇꯣꯂꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯁꯛ ꯃꯇꯧ ꯒꯨꯟꯗ ꯀ꯭ꯔꯤꯁꯅꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯦꯖ ꯃꯧꯖꯕ ꯏꯆꯝ ꯆꯝꯕ ꯃꯇꯧꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯒꯥꯜꯗ ꯀꯅꯥ ꯇꯥꯈꯤꯗꯅꯕ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯅꯦꯅꯤꯅ ꯍꯥꯏꯔꯛꯏ, ꯀ꯭ꯔꯤꯁꯅ, ꯉꯁꯤꯗꯤ ꯍꯥꯐꯇ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯨꯁꯤꯔꯥ? ꯀ꯭ꯔꯤꯁꯅ, ꯆꯠꯂꯨꯁꯤ, ꯏꯃꯥꯅ ꯀꯧꯔꯕꯗꯤ ꯆꯠꯄ ꯇꯥꯕꯅꯤ, ꯏꯆꯝ ꯆꯝꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯍꯥꯐ ꯇꯥꯔꯦ꯫ ꯀ꯭ꯔꯤꯁꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯃꯥꯗꯣ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯂꯤꯅꯤꯒꯤ ꯊꯃꯣꯏꯗꯤ ꯀ꯭ꯔꯤꯁꯅꯕꯨ ꯎꯕꯗ ꯉꯁꯥꯏꯅ ꯏꯄꯥꯟ ꯊꯥ
ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯌꯥ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯂꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥ ꯏꯊꯛꯇ ꯏꯊꯛꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯍꯔꯥꯎꯅ ꯀꯧꯔꯛꯏ, "ꯏꯆꯥ ꯂꯥꯛꯂꯦꯗꯅ ꯀ꯭ꯔꯤꯁꯅ, ꯅꯪꯗꯤ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ, ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯔꯥꯛꯎ ꯀꯩꯗꯧꯕꯒꯦ?" ꯂꯩꯁꯥꯠ ꯇꯝꯖꯔꯛꯄꯗ ꯅꯧꯅ ꯂꯩꯈꯣꯛꯇ ꯇꯤꯟꯅ ꯆꯤꯛꯂꯕꯤ ꯅꯣꯡꯗꯝꯕꯅ ꯉꯟꯅ ꯑꯍꯜ ꯑꯣꯏꯍꯜꯂꯕꯤ ꯃꯃꯥꯒꯤ ꯅꯨꯡꯍꯤꯛꯅꯔꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯈꯤ꯫ ꯉꯍꯥꯛ ꯅꯨꯡꯕꯪꯅꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯅꯦꯅꯤꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯄꯤꯕꯗꯨ ꯂꯧꯔꯒ ꯒꯔ ꯒꯔ ꯂꯥꯎꯅ ꯄꯦꯟꯅ ꯊꯛꯏ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯨꯝꯃꯤ, "ꯂꯥꯛꯀꯦ ꯏꯃꯥ, ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯦꯅꯤꯒ ꯂꯥꯛꯂꯒꯦ." ꯅꯂꯤꯅꯤꯅ ꯍꯥꯏ, "ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯍꯥꯏꯕꯕꯨ ꯄꯨꯟꯗ ꯌꯣꯛꯄ ꯑꯏꯪꯕ ꯏꯁꯤꯡ ꯑꯁꯤꯇꯅꯤ. ꯏꯃꯥꯅ ꯄꯦꯟꯖꯕꯗꯤ ꯏꯆꯥꯅ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯈꯣꯏꯗꯥꯅ ꯏꯁꯤꯡ ꯊꯛꯄ ꯑꯁꯤꯇꯅꯤ." ꯀ꯭ꯔꯤꯁꯅꯅ ꯈꯨꯝꯃꯤ, "ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯏꯃꯥꯒꯤ ꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯏꯪꯍꯟꯕꯇ ꯅꯠꯇꯅ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ, ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ." ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯂꯨꯔꯒ ꯀꯔꯤꯅꯣ ꯑꯃ ꯀꯥꯎꯔꯨꯕꯗꯒꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯍꯨꯠ ꯂꯩꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥꯅ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯒꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ." ꯑꯁꯨꯝꯅꯗꯤ ꯀꯌꯥꯗꯤ ꯉꯥꯡꯗꯕꯅꯤ꯫ "ꯅꯂꯤꯅꯤ, ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯁꯨꯝ ꯏꯆꯥꯒꯤ ꯁꯛ ꯎꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." ꯃꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ "ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ." ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯔꯒ ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯒꯨꯝ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯅꯦꯅꯤꯁꯤ ꯂꯥꯏꯔꯖꯕꯒꯤ ꯋꯥꯅꯤ, ꯆꯍꯤ 15ꯒꯤ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯅꯤ. ꯐꯖꯕꯒꯤ ꯍꯥꯏꯔꯕꯗꯤ ꯐꯨꯒꯥꯏꯅ ꯁꯥꯠꯇꯣꯔꯛꯂꯤꯕꯤ ꯊꯝꯕꯥꯜ 109ꯅꯤ. ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ, ꯌꯦꯡꯂꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ, ꯂꯩꯃ ꯌꯦꯡꯂꯤꯉꯩ ꯈꯨꯅꯨ ꯀꯥꯏ ꯍꯥꯏꯕ ꯁꯛꯇꯝꯗꯨꯃꯛꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯅꯦꯅꯤ ꯍꯣꯏꯗ ꯆꯠꯇꯔꯦ. ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯁꯤꯡꯒ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯗꯨꯅ ꯂꯩꯔꯦ. ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀ꯭ꯔꯤꯁꯅꯅ ꯇꯣꯇꯤꯗ ꯃꯈꯨꯠ ꯍꯥꯝꯕ ꯆꯠꯂꯨꯕꯗ ꯅꯦꯅꯤꯒ ꯖꯌꯥꯒ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯅ ꯆꯪꯁꯤꯟꯈꯤꯕꯗ ꯅꯦꯅꯤꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯃꯃꯥꯏꯗ ꯆꯥꯏꯁꯤꯜꯂꯛꯈꯤ꯫ ꯀ꯭ꯔꯤꯁꯅꯅ ꯁꯥꯎꯗꯨꯅ ꯌꯦꯡꯈꯤꯕꯗ ꯅꯦꯅꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯁꯨꯒꯠꯀꯨꯝ ꯅꯣꯛꯀꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯔꯨꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯀ꯭ꯂꯥꯁꯇ ꯐꯝꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯌꯥꯕꯖꯥꯠꯅꯤ꯫ ꯑꯃꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥ ꯑꯃ ꯉꯥꯡꯂꯨꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯟꯅ ꯁꯥꯗꯨꯅ ꯃꯍꯩ ꯄꯨꯖꯥꯒꯤ ꯃꯩꯀꯥꯞꯄꯤꯒꯨꯝ ꯀꯥꯞꯊꯣꯔꯛꯀꯗꯕ ꯃꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯦꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯀꯥꯔꯛꯇ꯭ꯔꯦ꯫ ꯀ꯭ꯔꯤꯁꯅꯒꯤ ꯄꯨꯛꯅꯤꯡꯁꯦ ꯃꯑꯣꯜ ꯃꯑꯣꯜꯅꯤ꯫ ꯁꯨꯁꯤꯜ ꯍꯣꯏꯒꯗꯤ ꯊꯪꯅꯅ ꯂꯩꯕꯅꯤ. ꯍꯪꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯪꯗ꯭ꯔꯦ, ꯃꯔꯝꯗꯤ ꯅꯣꯡꯃ ꯍꯪꯂꯨꯕꯗ ꯃꯥꯒꯤ ꯋꯥꯇ ꯍꯪꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯦ. ꯈꯜꯂꯤ, ꯃꯥꯒꯤꯗꯨꯕꯨ ꯅꯍꯥꯟꯒꯤꯗꯨꯒꯤ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯒ ꯑꯃꯔꯣꯝꯗ ꯂꯨꯔꯤꯕꯗꯤ ꯖꯥꯠ ꯃꯥꯟꯅꯗꯕꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯖꯌꯥꯅ ꯃꯃꯥꯟꯅꯕꯤ ꯈꯔꯗꯁꯨ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯍꯨꯝꯅꯤ ꯁꯨꯕꯗꯁꯨ ꯅꯦꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯁꯨꯇꯤ ꯊꯥꯔꯛꯄꯗ ꯍꯦꯛꯇ ꯆꯪꯂꯒ ꯍꯪꯂꯒꯦ ꯂꯦꯞꯂꯦ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯏꯪꯊꯔꯛꯂꯦ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯀꯔꯤꯅꯣ, ꯃꯥꯂꯦꯝꯁꯦ ꯃꯔꯨꯚꯨꯃꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯦ. ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕꯁꯨ ꯇꯥꯔꯦ. ꯉꯉꯥꯟꯅꯔꯕ ꯃꯆꯨꯅ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯍꯛꯆꯥꯡꯗ ꯏꯪꯅ ꯇꯞꯅ ꯀꯨꯞꯂꯛꯂꯦ꯫ ꯀ꯭ꯔꯤꯁꯅꯁꯨ ꯇꯞꯅ ꯇꯞꯅ ꯅꯦꯅꯤ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗꯒꯤ ꯅꯦꯅꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯌꯨꯝꯗ ꯍꯜꯂꯕꯔꯥ? ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ." "ꯀ꯭ꯔꯤꯁꯅ, ꯍꯣꯏ, ꯌꯨꯝꯗ ꯍꯜꯂꯒꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎ ꯃꯔꯨꯝꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ?" "ꯅꯦꯅꯤ, ꯅꯪꯕꯨ ꯉꯥꯏꯔꯤꯕꯅꯤ ꯀꯨꯏꯔꯦ. ꯅꯍꯥꯟꯒꯤꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ. ꯍꯥꯏꯖꯒꯦ ꯇꯧꯕ. ꯃꯗꯨ ꯁꯣꯏꯈꯤꯕꯅꯤ. ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯐꯥꯎ ꯈꯪꯖꯗꯦ. ꯈꯜꯂꯨꯕꯗ ꯃꯝꯃꯤ." ꯀ꯭ꯔꯤꯁꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ. ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯈꯪꯉꯤ." ꯂꯩꯁꯥꯕꯤꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯄꯁꯤ ꯑꯣꯝꯆꯥꯛꯅꯔꯕ ꯊꯃꯣꯏꯗ ꯎꯟꯅ ꯊꯣꯝꯕꯒꯨꯝꯕꯅꯤ꯫ "ꯅꯦꯅꯤ, ꯏꯀꯥꯏꯔꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯝꯒꯅꯤ. ꯈꯪꯂꯕꯗꯤ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯂꯣꯏꯗꯕꯅꯤ." ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ,
Nangna asumna haijaramdrabadi napunsi chuppagi naral ama puduna leiragadabani. Maduna laiman oiduna ahing kya tumloidawribani. Numittudagi tumba yadaba swai lawba matawdro madu mai chakni helakhigadawdadani. Madu ngasidagi tangkhai ama koklabani. Pung kokkadabani matam khara watli. Ngaiko nangbo ngarang nahalsu ude ngasisu objekta uribasini koithi hangbasu ikai kaidawrabage. Nenina khumi uninglibadu mitna khaktani thamoidi yaudri yauramlabadi. Krishna kochi korang tauranu nasa ngamdrabara ipat patna ui kari taure nang uraga tekhatkadra hairaga hena dum manthare. Neni ima masa ngamdre aibu manaktagi chathokanuda hai chaba thakpa yadaduna naheduna ta leire. Maduda senaduna adum leiraba ibani da leibaduda wakal khara piktar pagum tawi. Imagi matawse yamna nuaite sanglusi ngaihaktang yamna thenglabra. Krishna yaine ising su khawrang libani. Neni ai uradi ising hekta khawrangbra. Krishna ngarang nahandagi aina chatlibasi marubhumidani. Neni hairibado ai loksin mangamde. Ising chaisinbinaba leitraba aduna laikangla olaba. Neni o nang laikangla oigera samudra oigera ai khangde isagi aningba apamba se asoiba amadagi tanja logadaba nate. Masidi matamna purakpani pami hekningi haiduna satkadaba watliba leidubu namduna sathanba yabra. Krishna nangna satte hairabasu thawdok aduna nangbu laisat tamhankrabani. Neni aibu kok ngaholle soiduna ising kitang saisilubasidi nangi maton thok mayon chongle asi natro. Krishna chini champragum nungsiba manamdi yelaga laisaktudi asengba manalakta lotkraba. Neni kanade maikhu leirabadi maisu lei leinam mangrabadi leisu salamle. Aidi yamna wai imagi sebada mikup ama pothaba sangde aikhoi anidani kanada hairuni. Wari sana imungda changminare. Imado yamna fibam sokna leiramle. Nini humni surabanina konjel thoktre. Yamna choktarabagum tawi. Krishna da kajiktang yanglamlaga mamit wishinkre. Pisu sintari. Nenina ising glass ama puraktuna pi. Ising pibada sugatladuna nungsina nongmi tawi. Aduga hai aina faramdrabadi nasanadi changlakloine ko. Masi hairaga Krishna da munna yengduna tanganglaba chinbal anidu thakka chingduna upai leitrabi saji amongum mittagi pi sintarakli. Pidolabi matawsina Krishna gi thamoy mikuptu khudum chanki. Krishna kari hidak pijay. Neni doctor yengdana kari pijagadoino aina khangbasu nate. Pijaningai leite paisaju amata leite susilgi mapada hanglubadasu paisa amata leite hairi. Leisu leiramroi makhoi yamna wari. Krishna na hai neni yumda chalukhige school halakle haibadu imada utlukhige. Halaktre hairamlani yamna tuna lakani nongthangum pairake. Krishna gi makhura naha oina yamna faba doctor ni. Krishna bu yamna luna tawi. Mandom chasu doctor ni. Krishna na tafing changlaklaga aswai fawda chalusi anaba ama yengbirusi aigi yamna nungsiba marupki imani. Laire hidakho leiraga chanaba sel leitaduna fibam yamna sokle. Namit humni shura male arum laihongni. Karigumba amata yaton tangdari hai. Afaba hidak makhal karapusi. Fi sachin biro imadagi paisa lawrukhige. Mandom chana hai. Krishna kuraton halaklaga cha thakwa hauba tangairi. Loiraga chalo kayam luba marup none. Nangisu cha hairabani thao aduga chatminaro. Paisa ichedagi karigi lawduino kuraton na maina pijani. Krishna cha changdi oihauriba fibamdo mitta sangsang ui. Neni na Krishna haina kauropugum tawi. Krishna na thamui sokna hai. Chatlurasi kuraton halaklaga chamarak thakpayay. Chamarak thakpayawa cha sibu. Migi thawai kanbana maruni ada changang lolhange chatlasi hidakado kauniko vitamin afaba amasu pusi. Numit tasilakle koraugi tenjay gumlaba mangal kara atiyal mairigum jumdring kapkhatuna lairibasi natan atay di laitre. Krishna
ꯗꯣꯛꯇꯔꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯦꯅꯤꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯔꯥꯎꯅ ꯗꯣꯛꯇꯔꯕꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯣꯛꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯃꯟꯕꯗꯨꯗ ꯐꯝꯕꯤꯌꯨ ꯍꯥꯏ꯫ ꯗꯣꯛꯇꯔꯁꯨ ꯅꯦꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯅ ꯐꯖꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯏ꯫ ꯗꯣꯛꯇꯔꯅ ꯃꯩ ꯊꯥꯟꯗꯨꯅ ꯃꯤꯠ ꯂꯩ ꯀꯨꯞꯅ ꯖꯟꯇ꯭ꯔ ꯊꯥꯗꯨꯅ ꯊꯕꯥꯛ ꯅꯪꯒꯜ ꯅꯤꯡꯊꯤꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯆꯦ ꯑꯃꯗ ꯏꯗꯨꯅ ꯄꯤꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯂꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯗꯕꯅ ꯐꯤꯕꯝ ꯈꯔ ꯁꯣꯛꯂꯦ꯫ ꯍꯤꯗꯥꯛꯁꯤ ꯆꯥꯔꯒ ꯊꯨꯅ ꯐꯔꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯑꯃ ꯄꯤꯖꯔꯁꯤ꯫ ꯆꯥ ꯑꯉꯥꯡꯕ ꯂꯣꯜꯂꯣ, ꯆꯥꯅꯕ ꯀꯔꯤꯅꯣ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯖꯁꯤ꯫ ꯀꯨꯏꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯆꯈꯥꯎꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯂꯒꯅꯤ꯫ ꯀ꯭ꯔꯤꯁꯅ ꯄꯣꯠꯐꯝꯗꯒꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯃ ꯂꯩꯔꯨꯔꯣ꯫ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯂꯩꯔꯨꯔꯒꯦ꯫ ꯅꯦꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯆꯥ ꯍꯥꯎꯅ ꯂꯣꯜꯂꯣ, ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯨꯈꯤꯒꯦ꯫ ꯆꯥ ꯂꯩꯔꯦ, ꯑꯆꯥꯄꯣꯠ ꯂꯩꯔꯦ꯫ ꯗꯣꯛꯇꯔꯅ ꯏꯕꯦꯝꯃ ꯈꯔ ꯉꯥꯛꯈꯠꯇꯨꯅ ꯐꯝꯍꯜꯂꯨ, ꯑꯗꯨꯒ ꯆꯥꯁꯤꯒ ꯑꯆꯥꯄꯣꯠꯁꯤ ꯈꯔꯒ ꯑꯃꯨꯛꯇ ꯌꯣꯠꯍꯟꯕꯤꯌꯨ꯫ ꯌꯥꯝꯅꯗꯤ ꯁꯣꯜꯂꯦ, ꯈꯔ ꯊꯦꯡꯊꯔꯝꯂꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯍꯥꯟꯅ ꯌꯣꯠꯍꯟꯕꯤꯔꯣ꯫ ꯃꯁꯤꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯁꯤ ꯑꯃꯨꯛ ꯄꯤꯖꯁꯤ, ꯇꯞꯅ ꯐꯔꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯦ, ꯍꯟꯗ꯭ꯔꯒꯗꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯁꯤ, ꯄꯤꯊꯛꯂꯒ ꯑꯃꯨꯛ ꯄꯤꯖꯔꯣ꯫ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯆꯥꯁꯤ ꯄꯨꯝꯁꯦꯡ ꯁꯦꯡꯅꯕ꯫ ꯏꯔꯤꯕꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯚꯤꯇꯥꯃꯤꯟ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯨ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯄꯤꯊꯛꯄꯤꯔꯣ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯀ꯭ꯔꯤꯁꯅ ꯆꯠꯁꯤ, ꯑꯣꯖꯥ ꯂꯥꯛꯂꯝꯂꯅꯤ꯫ ꯑꯩꯈꯣই ꯆꯠꯂꯦ, ꯋꯥꯔꯨꯅꯨ꯫ ꯐꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯊꯣꯛꯈ꯭ꯔꯦ꯫ ꯀ꯭ꯔꯤꯁꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯦꯅꯤꯗ ꯄꯩꯁꯥꯁꯤ ꯊꯝꯖꯤꯜꯂꯨ, ꯆꯤꯔꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ꯫ ꯌꯨꯝ ꯑꯃ ꯄꯥꯜꯂꯒ ꯄꯩꯁꯥ 4 ꯐꯥꯎ ꯂꯩꯇꯦ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯦꯅꯤ ꯇꯨꯃꯤꯟꯅ ꯑꯃꯝꯕꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯀꯞꯆꯦꯠꯄꯤꯒꯤ ꯄꯤ ꯅꯠꯇꯦ, ꯈꯪꯍꯧꯗꯅ ꯃꯇꯣꯝꯇ ꯊꯃꯣꯏꯗꯒꯤ ꯄꯥꯊꯔꯛꯄ ꯇꯥꯡꯂꯕ ꯄꯤꯅꯤ꯫ ꯄꯤꯁꯤꯒꯤ ꯆꯩꯅꯥ ꯀ꯭ꯔꯤꯁꯅꯁꯨ ꯐꯪꯏ꯫ ꯍꯦꯛ ꯈꯪꯅꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯤꯗꯣꯜꯂꯕ ꯃꯍꯤꯡ ꯑꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯊꯃꯣꯏꯕꯨ ꯃꯩꯁꯥ ꯂꯥꯡꯍꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯦꯅꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯦ꯫ ꯍꯥꯐꯇ ꯎꯅꯩ꯫ ꯅꯦꯅꯤ, ꯏꯃꯥꯅ ꯁꯨꯇꯤ ꯊꯥꯔꯒ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏ, ꯂꯥꯛꯀꯗ꯭ꯔꯥ? ꯀ꯭ꯔꯤꯁꯅ ꯅꯥꯕꯕꯨ ꯐꯔꯕꯔꯣ? ꯑꯩꯁꯨ ꯂꯥꯛꯀꯗꯕꯗ ꯁꯨꯇꯤ ꯊꯥꯔꯒꯁꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯊꯦꯡꯅ ꯐꯥꯎꯕ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯝꯂꯕꯅꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯦ꯫ ꯅꯦꯅꯤ, ꯑꯅꯥꯕꯕꯨꯗꯤ ꯍꯨꯝꯅꯤꯗ ꯄꯨꯡꯐꯝ꯫ ꯍꯤꯗꯥꯛꯁꯤꯡꯗꯣ ꯏꯃꯥꯒ ꯌꯥꯝꯅ ꯆꯥꯅꯩ꯫ ꯚꯤꯇꯥꯃꯤꯟꯗꯣ ꯊꯛꯄꯗꯒꯤ ꯆꯥꯛꯀ ꯄꯨꯈꯝ ꯑꯃ ꯆꯥꯔꯦ, ꯊꯕꯛꯀ ꯌꯥꯝꯅ ꯁꯨꯔꯦ꯫ ꯀ꯭ꯔꯤꯁꯅ ꯐꯔꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯑꯩ ꯌꯨꯝ ꯌꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯛꯀꯦ꯫ ꯅꯦꯅꯤ ꯅꯨꯡꯊꯤꯜꯗ ꯃꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅ ꯏꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤ, ꯎꯗꯦꯅ? ꯅꯦꯅꯤ ꯀ꯭ꯔꯤꯁꯅ ꯕꯥꯕꯨ ꯂꯥꯛꯂꯒ ꯆꯥ ꯂꯣꯟꯅꯕ ꯆꯥ ꯃꯅꯥ, ꯆꯤꯅꯤ ꯑꯗꯨꯒ ꯍꯣꯔꯦꯜꯒꯤ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗ ꯆꯠꯈꯤ, ꯂꯥꯛꯂꯅꯤ꯫ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤꯗꯨ ꯀ꯭ꯔꯤꯁꯅꯗ ꯄꯤꯔꯒ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ꯫ ꯂꯥꯏꯔꯤꯛꯀꯤꯗꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯋꯥꯔꯝꯂꯣꯏ, ꯐꯕꯅꯤꯅ꯫ ꯉꯥꯏꯈꯣ, ꯕꯦꯡꯒꯣꯂꯤ ꯑꯣꯖꯥꯁꯤꯡꯅ ꯅꯪꯕꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯅꯩ, ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯁꯣꯟꯅꯩ꯫ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯦ? ꯀ꯭ꯔꯤꯁꯅ ꯑꯍꯤꯡꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯄꯥꯏ꯫ ꯅꯦꯅꯤ ꯑꯩꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯇꯨꯝꯃꯤ꯫ ꯄꯔꯤꯈ꯭ꯌꯥ ꯄꯥꯁ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯐꯤꯕꯝꯁꯤꯅ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯇꯝꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯉꯥꯏꯈꯣ, ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯇꯝꯗꯧꯔꯤꯕꯒꯦ? ꯀ꯭ꯔꯤꯁꯅ ꯈꯪꯗꯦꯗ, ꯕꯕꯥꯅ ꯇꯝꯃꯨ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯇꯝꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯅꯦꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯏꯪꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯥꯏꯗ ꯅꯥꯜꯂꯛꯏ꯫ ꯀ꯭ꯔꯤꯁꯅ ꯍꯣꯏꯅꯦ, ꯀꯔꯤꯒꯤ ꯑꯁꯨꯛ ꯏꯪꯂꯤꯕꯅꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯪꯒ ꯊꯦꯡꯅꯕꯗꯒꯤ ꯍꯛꯆꯥꯡꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯁꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯠꯂꯕ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯅꯩꯔꯛꯏ꯫ ꯅꯦꯅꯤ ꯌꯥꯔꯦ, ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯄꯦꯔꯤ ꯍꯤꯡꯆꯥꯕꯗꯧꯅ ꯈꯨꯠꯀꯁꯤ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ꯫ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯉꯥꯟꯅꯔꯕ ꯃꯁꯦꯛꯅ ꯊꯣꯡꯅꯥꯎꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯕꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ꯫ ꯅꯦꯅꯤ ꯆꯪꯂꯛꯏꯁꯤ ꯌꯦꯡꯉꯨ꯫ ꯀ꯭ꯔꯤꯁꯅꯅ ꯉꯛꯅ ꯃꯈꯨꯠ ꯊꯥꯗꯣꯛꯂꯒ
Kana changla'iba? Kanasu laktina. Neni, menglaba numitki mangal changla'isidi. Madudagi makhoi ani isi-isina nokminnai. Matamsida mapandagi mamana Niru haina kauraduna changla'i. Krishna ichasu lakledana. Krishna, hoi imana kaubaduda. Nayani, karisu purakte kaidauri ima. Nalini. Dukan mapudo pot lauba chatki male. Thong hangawdi. Ngaiba ngamdre kona amuk chatpa haibduni. Makhoi ani na ngangnariba tuda mai thongda karino mami amatai. Krishna yamna singba achauba imungi mini. Mana ngaihaki mamangda lakpada hanghauriba podyon famni. Ujik pot lauba chatpa matam sunate tauriba adu khangladuna Krishna na. Neni ay yumda amuk chatludaba yadre. Karino ama kauramle. Thuna lake haiduna chatki. Neni gini hairabadi Krishna na taubungamdaba thabak amata laite. Ikai hangoiba faude masini yengbiu tungda kari thoklagaba. Nalini na machanupida hai. Krishna gi matausi khanduna yengu. Maana nangi damak yamna wazay imanasu maabu yamna nuksi aduda makhoiga aikhoiga jat manade lairabaga tabasu pamde. Neni adudi aikhoi miyoibana khangadaba nate ima kari haina tamlibage haibadudi nongdamba kauba laitana khangadabani.